ngasi numidang uramda phongkiba tongan pause singdagi maroi bakha lokhacharaga myangbidamakta paudamjari ahanbada kanglei pak kamera pause dagi lokhachari manipur yauna awang nokphok lamdamda red alert lauthokre pathokchari Indian Meteorological Department IMD na lakliba numit mari ni natraga mangani asigi manungda India ge awang nokphok state sing amadi nongchup thangba mafam singda akan manong chugani haina red alert lauthokre Red alert lauthokraba mafam sing adudi Manipur yauna Arunachal Pradesh, Assam, Meghalaya, Sub-Himalayan, West Bengal, Sikkim, Nagaland, Mizoram amadi Uttarakhand, Bihar amadi Gujarat ki mafam singda nong sugani hairi. Handak numit kharani asida nongju thagi nong ka hena sukhibana mafam kyada ising thumjali. Assam, Meghalaya, Manipur amadi Mizoram da makhata na high alert lairi. Assam da ising isaw asina maram oiduna sikhiba migi masing nifutaruk sukhiba galoinana district kunmapan da laiba khungang lisingani chanipan da laiba mioi lakh 33 lising kunmanga gi mathakta isaw asina awaba nanghalle thabak hapi ge haiduna tat pat losin khiba sanpham sing tha asige manungda handokadabani KCP PWG kanglipak kimera pause de lokhachari pathokchari matam kuirabagi mamangdagi lamdam asida ising isaugumna senja thumja gi til sanglaba MLA sing lenga ke chawsang amadi mya marakta yamna malhanba gengkhurpu ama leire hairiba gengkhurpu asina sahi kaya gi mamangdagi thabak hapi gi haiduna tatpat tawduna lawsin ki basanpham sing chaliba tha asigi manungda handuknaba aina thingraba lalhaulup kanglipak community party people's war group na MC unification gi PRO singkhai ngan bana ngasi press ta thorok pa cherol amana khangalai cherol asin hai lawsin ki basenpham sing masana khangna tha asigi manungda handokna ba khanghan baga loinana madugi matung tarakpada party asina pirakpa sairakta hanna haibide haibigano lup asina khodam changdam yawba case sani ki mathakta leire loinana lup asigi anti corruption wing semduna awang ba thakta yengchilagani What hoba case Clairabaso, Miam Nalup Asida, Kangan Birakpa Yagani Haina, Sirolasin Hairi. MLA Sinlun Thangi, Mayum the Nongmei kapsillambagi thouwongbu, Sin KUKI MLA Mapanna, condemn tourakli, Kanglei Pakimera Pauche de Lokachari, Patoksari. Manipur Tugaiduna Tungan Balebak Ama Sem Naba Honariba Singhat A Sigi MLA. Sinlun Thangi Yumda Sakangdaba Singna Nongmei kapsillambagi thouwongbu. MLA Sikapuna Manipur Thugainaba Khongjang Changshin Minariba KUKI MLA Mapanna Yaningdaba Phongdorakli Saitu ACG MLA Haukholet Kipgen Kangpokpi ACG MLA Nemsa Kipzen Saikot ACG MLA Paulailan Haukip Henglep ACG MLA Lezzamang Haukip Thalon ACG MLA Bungjagin Balte Tengnopal ACG MLA Elerpau Haukip Tibaimuk ACG MLA Ngursanglur Sanate Surajanpur ACG MLA M Khaute amadi Saikul ACG MLA Kimnio Haukip Hangsingna Punna khut ek piduna thadorok pasirol amana Indian State ke Security Force na thodok aduga mari leinana mathau taba thabak lokhatpaga loinana mari leinaba mioi sing phaduna serak pina bataksilakli ningsingba yabadi ngarang numidang MLA Chinlung Thangi mayumda attack chathakraba matung police na mafam aduda changsinduna yengsilobada kapthokraba AK-47 ge tokning phangba ngamkhibani loinana hojikki oinadi nongmei kapsillambagi thodok kanana kari maramgidamakta kapsillambano haibadu sendorakpa leitri panba yabadi ngarangso ITLF Presidential Council na MLA Sinlung Thangi mayum sakhangdaba singna nongmei kapsillambagi thawongbu akan mamongda condemn torokhiba leirabani LTLF ki secretary Muan Toming gi yumda su sakhangdaba khulai paiba mioi singna mahaki yum gi thongalda Kauduna yumgi nupi angang ki halambagi thawong leikrabani thodok thokpa matamda Muan Toming mayumda leiram khidabadagi khudong saba da thokibani YPA gi president su sakhangdaba khulai paiba singna kidnap tawduna wang pawong chathagiba amadi tamthina phu chairaga thadok lambagi thawong su leikrabani asigumba ka henba thawong sing matungda thoroktanaba law enforcement agencies singna matik saba thabak lokhat pinaba ITLF na phongdok khibasu leikrabani